Anova Chief Secretary Punit Kumar Goyalna oiragani. Loinana Hanagi Chief Secretary Oiramba Prashant Kumar Singh na National Commission for Scheduled Tribes ki Secretary oinatat kragani. Lamdam asigi Laumi Singda Handak Laurok asigidamag Hargi Awatpa Mayok Nadanaba Manipur ki Tampaki District Mangada Leiba Mafam Nimfu Mangada Yuria Har Singh Panganabagidamagta Tabak Ngasidagi Hauri Haina Lau Singu Loishan gi Director Peter Salam na haikre. Tha asigi taranipan gi aying nongyai Hauduna Manipur gi Nagataba Mafam Singh gi Ching Saruk Singda Matam Kaktaba Road Blockade Amasung General Strike ki Kongjang Changsilagan Haina Foothills Naga Coordinating Committee na Kangalakli. Amade Manipur gi oina punna miyoi taramanga nauna COVID test tawkibada positive case amata thunukidre hawjek fawbada miyoi 408 naba faduna discharge tawkhaba matungda active case ki masing 18 da hantarakre. Kurumjari ISCOM News Ming Tabi Punama Pukhelda Aribamna Taramno Chari Hujik Pau Sandong Pizare Manipur gi Anova Chief Secretary Punit Kumar Goyalna oiragani haire ing lising amaga chamapan marfutara mathoi batch ki Arunachal Pradesh Goa Mizoram Union Territories AGMUT Caderni Mahak Manipur da chatliba tha sigi tara taruktagi ing lising ani kuntaruk ki August ki tang kuntra mathoi fawba thabak pugani Delhi da ing lising amaga chamapan khomfu taruk ki August ahumda pokiba Chahi Yankai Taruk Suraba IAS officer asi Masagi Chahi Kunmari Subada ing lising amaga chamapan Marfutara Mathoi gi September gi Tangtara Mangadagi Thabak Tauba Haurakibani Loinana Hanagi Chief Secretary Oiramba Prashant Kumar Singh na Secretary National Commission for Scheduled Tribes oina chatkragani haina ngasi Ministry of Home Affairs na thokiba anoba order amana khangalakre panbayai ing lising amaga chamapan marfutara humdoi batch ki Manipur cadre oriba Prashant Kumar Singh asi Chahi asigi January thada Manipur gi Chief Secretary oina thabak puba haurakibani Lamdam asigi Laumi Singda Handak Laurok asigidamag Hargi Awatpa Mayok Nadanaba Manipur gi Tampaki District Mangada Leiba Mafam Nimfu Mangada Yuria Har Singh Fanganbagi Thabak Ngasidagi Hauri Haina Manipur Lenga ki Lau Singu Loishan gi Director Peter Salam na haikre Hiram asigi matangda Lau Singu Loishan na ngarang Haryen Thokkedoriba Mafam Singh adugi Maming Singh Lauthokre Director Peter Salam gi wafam asing ase Bishnupur District ki oina kumbi asigi wangu awang Salungkong Community Hall da Loishang asin sinduna pangthokiba Yuria Har Singh loinana Faudi Singh yanthokpagi thauram aduda phongdokibani ngasigi thauram aduda Lenga ki Lau Singu Loishang gi Principal Secretary Arun Kumar Sinhana athoiba Mithunglen Kumbi ACG MLA Ace Prem Chandra, Director Horticulture Peter Salam, Atai Mari Leinaba Loishang Singh official Kyana Saruk Yaki. Thauramada Makhatana Director Peter Salam na haikibada, ngasi mafam asida yenthokliba Polam Singh asi handak ising na thumjin kraba mafam Singh chaurak na hector taramathoida covered taunabagi pandamda yenthokpani. Amaromda Lau Singu Loishang na mamangdagi chathaduna lagliba Yuria Har yenthokpagi campaign adugi makha chatharakpa oina Tampaki District Mangada Leiba Department asina identify tawraba mafam Nifu Mangada ngasidagi amuk chathaba hauri haikhe ngasi achoba ahoba numit asida Infal Iski Yuvaras Pali Khongman Okram to take Bishnupur District ki oina kumbi amadi wangu loinana Infal West ki Khonghampat da Haryen Thokpagi Thabak chathaba hauri haikhe Ado ngasi kumbi gi area gi awaba se koi yengjaraga maximum area ate district di ngasi na hamba hudopigi oina mafam among tang tawjabani ado ngasi gi kumbi gi oina di koi honorable eminence yaubiraga
कोई मफम से मैक्सिमम कवर तौसी मैम से वारबनीना है कोई मफम अहम नहीं कवर तौजगदे मफम अहम से यूरिया से कोई सरकार की ममन लुपा चनी हुमद्रा 270 रुपीस कोई फार्मर खुदिमक कोई यौजगनी अदुगी प्रोग्राम से पांथोकदबसी अखोई मफम सिमने नाउद खोने अदगी बोरायन बीग तौगदबनी अदुदा अखोई चिनाव खंग चानब लेरगदी पाउ पिबिको अखोई डिपार्टमेंट येथोइसिदा मफम लापनीना अमुक हंजन लापसो अखोइदसु खुदोंचादब लेबनीना ngasi department येथोइसिदा अखोई मपुंग फाना याउबिरगा पुनः लौबिउ हाइना अखोई डिपार्टमेंट साइड की अपील तौजगे अदुगा मखा तारपदा अखोई लौब मैमना फार्मर मैमना असिगुंबा फ्लड थोपा अदगी अवाब ताबदा निंखनबिगनु अखोई डिपार्टमेंट लेजरी अदुगा दरकार लेबा मतेंग खुदिमक अखोई डिपार्टमेंट साइडगी हौनीना चिंबा हारना चिंबा अदुगी मथक्ता अतोप अतोपा दरकार लेबा लेरगदी अखोई डिपार्टमेंट साइडगी अंगम मतेंग पांगजरकनी हारगा मतांग कंसिडर Sajiwa manakta hangba relief camp ta leiriba dolai thabidagi internally displaced person chaurakna masing chamarong ngasi masagi miyungda changnana ba honakre makoina Bukhau Terapur Yaurakpada Thokaningdaba Thodok Thoktanaba Changbada Athingba Thamki Mafamada CRPF Mahila Company Ama Yauna Security Ahenba Force Season Aduna Akanba Jackson Taurang Lokatre Makatana District Administration Amade Senior Police Sing Amade Local Geluchingba Singa Warisanaduna Tangtaba Ama Puraknaba Honare Haujiki Oina Mafam Adu Ing the Lady Amade Pamdaba Thodok Toktanaba Senior Officers Sing Namikup Nahom Sing na Yang Sili Haina Manipur Police na extra Tagalakpa Post Amada Kangalakle Thasi Tara Nipangi Ahing Nong Yaidagi Horduna Manipurgi Nagataba Mafam Singi Jingi Saruk Singda Matam Kaktaba Road Blockade Amasung General Strike Kongjang Changsilagani Haina Foothills Naga Coordinating Committee FNCC Ge Secretary B. Rovin Kavina Thadorak Pachol Amada Kangalakre Kongjang Ase Naga Singi Ahalaman Haktaktage Leraklaba Mafam Singasida Illegal immigrants singna leptana changsilakpa masung kuki refugee singi mayokta yaningdaba phongdoktuna changsingadaba khongjang ni haire Jerol asina makhatana phongdorakpada khongjang ase changsingadaba ge hakchinba maram singde naga singi ahalaman singi haktaktagi leraklaba lamda leiba lambi sing amasung hana maming Onthorakpage Thawongda Kuki refugee Singna Nagage Inter-Village Road Po German Road Natraga Tiger Road Haina Thonjilakle Thawong Ase Puarigi Oina Natraga Natki Oina Yenglabasu Yafam Toktaba Thawong Ni Haiduna Semjin Sazinba Maming Asina Naga Singi Tradition Amasung Puarida Natraga Lamgi Official Oiba Record Ka Mari Lainade Nagagi Lamgi Semjin Sazinba Maming Thonjulakpa Ase Kaihaurakpa Thawongni Amasung Territorial Aggression ni Lawgani Haide Amaromda Nagagi Mahausadagi Leraklaba Lamsingda Chang Naina Kopchilakpa Thawong Asesu Territorial Integrity Amasung Nata Hakthengnana Kaihaurakpani Haina Lawgani Aduga Mari Lainana Authorities Singna Nagataba Miyamgi Mafam Singa Naknaba Ladiba Kuki Militant Singh suspension of Operation Sugi Camp Singh Kudakta Sidokadabani Camp Singh Asina Ingtapa Masung Mahausagi Pibamgi Kahalakadabatanatana Miyam Natangdu Laita Daba Amasung Akiba Fauba Lady Haide Maramasina Naga Miyamgi Hak Amasung Lam Kanjana Bagida Makta Changsingadaba Kongjang Ase Naga Miyamna Taugatuna Sagat Piu Haide Imphal West District ke Manung Chanba Mafam Singh the Ladiba Maru Oina Lambi gi Nagyata Made Khong Lambi Haibade Footpath Singi Mathakta Lona Yadaba Moongda Pot Paishinba Dukan Singh Sazinba Yum Sana Bage Mapot Matsai Singh Paisinduna Thamliba Singi Mathakta Deputy Commissioner Imphal West ke Yatang Matung Inna Takhaiba Tudek Page Tabak Paikatpa
haukhibagi makha chotharakpa oina ngasi Moirangkhongdagi Singjamai faubagi areada lona yadaba mongda dukan sajiliba Leibak Paishinba, Pot Paishinbana Chingba, Tauriba Singi Matakta, Tudekpa, Tugaibagi Tabak Chotake, Panbarai Madude, Imphal West K, Deputy Commissioner Na Tokiba, Order Amagi Matung Inna, Manipur Public Premise Evictions of Unauthorized Occupants Act 1978 K, Section 3 G, Makada Hariba, Niyom Kaiba, Tabak Tauriba, Mari Lainaba, Mioi Singna, Tasigi Taramatoigi, Nungtil Pung, Ohum Fawagi Manungda, Loktoka Dabani, Haiba Yatang Pibalay Krabani. Yatang Asigi, Matung Inna, National Highways, State Highways, Inter-District Road, Inter-Village Road, Footpath Singda, Makal Amatagi, Yum Handokna, Sadorakpa. Lingway Nung Sing Paisin Basing, Loktoka Dabani, Haiduna, Miyamda, Mangjo Nona, Kanganduna, Lakibani. Ngasi hariba yathang asige manung chenna Singjamaigi line da masing yamlaba security personnel sing yauna pochai kothoknaba JCB art mover sing sizinaduna lambi takthokpagi thabak chathakhi Manipur Police na haukiba July 15 da Thoubal District ke manung chanba Lilong Police Station na konba Lilong Tamyai 4 road tagi gari huran ba mafare faraba mioi adude Thoubal District ke Lilong Mayai Lekai dagi Fundrai Mayum Regan Chahi Kunmarini Mangondagi Angoba Machugi registration number yaudaba Honda Activa ama fagatkre Manipur Police na chothakiba topa thibahumbagi thabakta haukiba July gi tang tara mari dasu Thoubal District ke Lilong Police Station na konba Lilong Alia Lamkai dagi Huran kiba Bajaj Pulsar ama amadi Honda Activa ahum amagaso fangbangam ki. Nakalamaromda haukiba July 15 da Security Force sing na chathakiba thibahum bagi thabakta Bishnupur District ke Kumbi Police Station gi manung chanba Laingobi maning laikai dagi Thongam Inauba Maitai alias Lala La Kauba RPF PLA ke active cadre ama masagi mayum dagi fare Mahak Myanmar da leiba camp amada numit Kuntrani oiba basic military training fanglaba mioine mangondagi Airtel SIM ama yauba ketauda keypad mobile ama fagat ke COVID-19 status update report amagi matung inna ngarang nungtil pung ani dagi ngasi nungtil pung ani fawbada Manipur gi oina punna mioi 15 COVID positive test tokibada mioi amata positive oiba thengnakidrei ngarang gi report amagi matung inna state asigi COVID positive case ke apunba masing chahunga kuntaruk sukre masigi manungda mioi chahunga taret naba faduna discharge tokibaga lonana active case ki masing Taramapanda Hantarakre, Manipur gi oina haujik fawbada punna mioi lising amaga chani ga yankai mathoi test okre haujik COVID-19 positive oibagi mioi tara humdoi home isolation the lady. Reserve Forest Protected Forest amadi Unclassed Forest ke area singdage Jingleba Court pamade Hondoktuna puba yade haiba Manipur High Court ke order amana athingba leirabasu Thoubal Forest Division gi makhada leiriba Thoubal Forest Range amade Kakching Forest Range ki manung channa leiba ching kharade fongna maningtamna Jinglei Park Court pada department na kumhai yengduna leiba maramna matam kharage matungdade chingmai kharade tumkhragani haina Wildlife and Biodiversity Conservation Committee WBCC Manipur na fungdorakle Lamdam asida kukan pangkan basingna chingmai kaya kothokuna tumkiba yaukre umang wamang kaya kothokuna tumkiba yaukre forest range ke staff sing khangna una Gwaro Reserve Forest ke manung chanba chingmai dage upambi kaya pakthakna yanthat khiba miyamna hena khangnaraba ngaktane adumakpu ngaside mafam aduda uchara ama fawba thajinnaba honabide Matam aduda mari leinaba loisangna thamoi sengna thinghodaba maramna ngasidi nongzunungsa ayeng asagi khalda chauna akaiba laklibani haibasi Wildlife and Biodiversity Conservation Committee WBCC Manipur na fawi
ngasi maksu Thobal Forest Range ki manung chaliba tentha amadi fundraina chingba mafam singda excavator sizinaduna maning tamna chingleiba kotuna hondokpada Forest Department na kumhai oina yenglabra haibasi wahang ama oire Kakching Forest Range ki manung chaliba Kairaka amade Kakchingi area kharadasu maningtamna chingleiba kotpagi thabak chathari WBCC Manipurna environment po kanjanaba honajaduna lakpagi saruk ama oina chingleiba kotliba mafam sing asida koina chatuna yengselubada akiba amata yauduna maningtamna chingleiba kotlamba sing thengnarakhi chingleiba kotliba myoi singa Forest Department ki staff kharaga Pau Fong na ba madi chingleiba kotliba mafam singda forest ke staff singna yengsinba laklambaga loidana karimata haidana hankibagi khudam changdam sing WBCC da loina leiri hana tungkibana tungkrabasu aikhoigi tungda lakadawriba mirol singi yenglaga lemhauriba chingmai khara sida aikhoi punna kanminna hause Mari lainaba Forest Department na so sakmai yengbigano pukchel sengna chingmai sing kanaba honabiu aikhoi su mateng pangjage mausagi khalbo ngaktuna thambada aikhoi khudimaki thodang leiribani maning tamna chingleiba kotuna mausagi khalbo thugairiba mafam sing asida makhata na mari lainaba Forest Range ke staff sing na so miyamgi khallaga thabak tawbiraktaba taragade chingleiba kotliba singa kana pau faunai kari hainai amade karam ba matamda leiba khotli karamba matamda forest ke staff singna yengsinba lakpagi haibana chingba khudingmak WBCC Manipurna miyam maming mathaga konana phongdoktuna miyamga loinana thingminnabagi tanja laurakpasu yai hairi GP Women College Imphal da nauna mingchanduna BA BSc Honors first semester da tamlaklaba Mahirui Singhi Students Induction Program ngasi pangthokre college asigi Central Hall da pangthokiba thauramada GP Women's College ki Principal Professor L Rajen Singh na Chief Case College Student Union ki Vice President Dr. Konthauzam Indra Kumar na Guest of Honor Department of Physics ki Head Dr. Maishnam Vidyasagar na Special Guest amade Teachers Forum GP Women's College ki President Loinana Department of Botany ki Head oina Thaupuriba Dr. Akoizam Nirmala Devi na President oina saruk yakhe Thauramada nauna tamlakliba Mahiroi Singh Teaching amade non teaching staff singa sakhang maikhang nabagi loinana college asida hangdokliba department tara mangagi subject information singso samlapna khangankhe thoramgi saruk ama oina college asigi IQAC gi coordinator Dr. Mohammad Baharuddin Sahana nauna changlakliba Mahiroi Singda college asigi leiriba system singi matangda marik chumna wafam thamkhe college asigi mathematics department ki HOD Dr. A. Samarendrana Mahiroi Singidamakta scholarship ki tongan ba scheme sing amade academic performance ki matangda ningthina khangankhe thauramga mari leinana wangangloi singna Mahiroi Singda college chang naina kaduna tungda mai pakpa mi amamam oinaba honanaba appeal tawkhe Manipur State Rural Livelihood Mission MSRLM Imphal West ke mijeng makhada ibudo pakhangba VLF ibudo Kunjauba VLF Salainganba VLF amade Lainingtho VLF na punna sinduna nongmagi oiba district Convergent Mala ama Malom Gram Panchayat ki Manung Chanba Malom Ibudo Pakhangba Community Hall da pangthokre State asigi leiriba tongan ba department kun mathoina magi oiba stall sing hangduna miyamda kanaba kaya pigadoriba meladu da Gram Panchayat asina konba mafam singda leiriba village level federation BLF singi oiba stall sing su hangduna magi oiba pothok sing miyamda fanganke Thauramadaga mari lainana Imphal West District ke Adaksha oiriba Laishram Bovina haikibada India ki Prime Minister na leibak asibo chawkhatpa leibak ama oiraknaba paikhalakpa khongthangge manung channa leibak asigi khungang singbo chawkhatpa khungang ama oiraknaba paikhalakpa khongthang amani masina khungang ge nupi singbo leinga ki oiba khudong chaba sing amade kanaba kayabo
mapung fana phanghanaba honaduna lakli masida natana ngasigi asigumlaba mela asina mafam asigi miyamda makhoigi hana leiramba khudong chadaba singbu tanaduna makhoigi awatpa singbusu yengsinggani haiba wafam sing phongdokhi thauramada malom turihal muri makhong hairiba mafam asigi akoibada u chara chamasu thakhi electoral officer election di damata electoral roll da isa si yahong bre masin ning jan hongri ma voter card pai hai bun ta du sahi sura da di magi adha na magi ready certificate hai ba proof sin je ta wora na mama pa ora ai di voter id upit ka to xerox so da pisan dira kan da hai di ba isa sin jo voter san ba ya do ni voter san hong ra ga di hem bot pada ya me no ba di ai koi nioi boy na pulo ga di isa di right se हम लोगों को तो कांदा अभी लोग कन्वर्जन में लासना संदर्भ में ताकि हर बार इसागी राइट हम दोनों इंजरी को निये क्या आदा गंदी निये क्या आदा एक ही दलता ले दोस्तों दिन में हमस का छाबा ओरो अदगी हेल्थ का छाबा ओरो कोई ना तंगी को खुदी से डेली लाइव काम को का जनजीवन मिशन का जीवन ज्योति योजना का हर बार स्कीम जिंदगी मखादा कोई छीबा कांदा एक्सीडेंट को कांदा हम भी अब lupa la ani sinja sahi में lupa टाइम भी फिरेगा sahi में lupa कुंसा फिरेगा आई ना शो कोना तो सिबा का ना ani फान ना दिखा ना करो क्यों माला याम स्कीम में जी है तो जितना करो ने अप्लाई कर रहे मरा मदना है सीरा तो करा वो मखरा दे दी फंडो की लग लेके दो lupa la ani तो लेके फंडो की लग ले लो Kaisamthong Laisom Lairak Machinda Leiba United People's Front UPF Manipur Nistinduna Fisheries ki matangda nongmagi oiba awareness program am pangthokri Thoramada United People's Front UPF Manipur gi President Nongthombam Rupachandra na hai ngasi UPF na aikhoigi sanmitlon fagat hannaba pandamda Fisheries Department Imphal East ka kusam naraga awareness asi pangthok chabani Thoramasida Imphal East ki Fisheries Inspector B. Harukhan na Biofolk PMMSY scheme KCC loan amade construction of new pond rearing haiba scheme singi matangda wafam kaya phongdokhe Imphal East ke Fisheries Demonstrator KS Ulia Hushan na NFTP registration farmer register gas insurance haiba scheme sing asidasho member singda wafam kaya thamki Ministry of Culture Government of India ge North Central Zone Cultural Center NCZCC ge Midyang Makhada Manipur Dramatic Union na sinduna numit mangani chupna tha asigi tang kun fauba chathagadaba mapan suba All Manipur Folk Drama Festival 2025 hodokpagi thoram pangthokre School Police Land Leiba MDU ge auditorium da pangthokiba thoramarada Art and Culture ge Retired Commissioner Mongjam Joy Singh MDU ge President Soraisam Kesoram Amadi Theatre Activist Soibam Cha Indrakumar Singh na Mathang Sitna Chief Case President Amadi Guest of Honor oina saruk yakhe Thauramga mari lainana Chief Case oina saruk yakhiba Mongjam Joy na haikibada lamdam masigi Art and Culture na malemda Manipur bu saktakli haibada haiman mathok loi ngalingai matamda ahal laman singh na thambiramba Fida Singh Haugalakliba mirol na amok tasin khumjinduna thambage tangai fadaba leire folk asida Manipur ge regional ge oiba top pa saklon kaya yauri masibu amuk nauna lakliba mirolda khanghanbada folk drama festival asina chauna mateng oiragani haikhe ngasi haudokpagi saruk ama oina Soraisam ke Soramna lamjing lamtakpa judging Devenna Mateng Pangba MDU gi artist singna sanaba khamba thoibi play utki festival asida numit khudinge nungtil gi pung ahum taba matamda lila amumam utkani
ULFA 1गी Lieutenant General Nayan Ahom amadi Brigadier Ganesh Ahom leikidabada pripakna awaba fongdorakli. Haukiba Chaichat Tarahumdoi Nomaizing Numitke Ayok Anganba Pung Anidagi Pung Mari Faubagi Manungda Indian Security Force na Wisi Lamdamge Ningtam Yawolup Singh Apunbagi Pangal Sagatuna Loilam Sandokpa Indiage Matakta Ningtam Yawol Chatminariba United Base Area da Punna Leminaba United Liberation Front of Assam Independent ke Myanmar Manungda Leiba Nagaland ke Langwadagi Arunachal Pradesh ke Pangsu Pass Faubagi Lamkai Paring Marakta Leiba Camp Marida Israel amadi France na saba drone Chamaga Yankai Rom Kapsinduna Madi fighter jet Fauba Sizinaduna Chatakiba attackta Luf Asige Lower Council ge German Lieutenant General Nayan Ahom amadi Brigadier Ganesh Ahom Tawaina Ponta Pikiba Lonana Luf Asige Kader Karana Asokapan Nangan Kibada People's Revolutionary Party of Kangleipak Pripak amadi Masigi Lanmi Sangluf Red Army RA na Tamoy Sok na Nungaitaba Fongdok Jabagalonana Thaudok adubo akan mamongda yaningdaba Fongdok Chari amadi Thaudok aduna ULFA 1da Thinghoriba Awaba Kudong Chadaba Kudingmakta Pripak na Saruk Yajari Imperialist India ge Asigumlaba Matong Huktaba Thaudok asina Wisi Lamdamge Micham Miyambo Yaknabagi Haina Lowi Haibasi Mayek Sengna Takchore Loinana Lamdam Masigi Miyambu Karamba Midyeng Yenglibagi Haibasi Miyeng Mayek Sengna Kangle Thawong Asina Kaidong Nungda Wisi Lamdamgi Micham Miyambu Namthabangam Loi Haibasi India Lengakna Kanghanba Matam Oire Ipa Ipuna Thamlamba Lam Puari Amadi Isagi Saktam Ngaknaba Honabada Choktabalaitana Kanglei Miyam Hopna Hona Minarasi India Occupational Force Singe Mayokta Imalai Bakidamakta Ningtam Iho Chothaba Haibasi Kanglei Miyamgi Ithau Amani Haibasi Aikoi Punna Kangminaba Matam Oire Loinana Indiana Lausinduna Thamba Thamnaba Honarakliba Asi Akibalaitana Made Hanbalaitana Lanteng Minarasi Haina Pripake Publicity Official Mangal Kumanna Kujek Piduna Cheron Amada Kangalakli Kunnithoi Suba Battalion BSF Meghalayana West Garo Hills District International Border dagi Bangladeshi Kuntaruk amadi India Machamari Fagatkhre State Highway number 12 ta Purakhasia Rom dagi Laklaga Barenga Paratamna Chatkigadaba Gari Ahum BSF ki Kangbuna Kulaituna Gari Singadubu Hill Road Machok Parada Kamke Wahang Pahong Chatharaba Matungda Gari Ahumda Tonglakiba Miyoi Singadugi Manungda India Macha Marina Bangladesh Macha Kuntarupu Shell Lauraga India da Thazinaba Purakpani Hairi Vigilant ke BSF personnel Singaduna Miyoi Singadubu Fagatkhre Chathakiba Mai Paklaba Operation aduna BSF Meghalayana Indo Bangladesh Ngamkhaida Chathaba Crime amadi Lona Yadaba Muongda Chonglakpa Miyoi Singbu Fanaba India ge Security Ngak Senbagi Thabakta Kathokpa Bagaloinana Honariba Asigi Laraba Kudamni Hairi Crore Kunipan Changnasaba Quality Lairaba Sports Training Amadi Rehabilitation Center Ama Assamgi Chief Minister Himanta Biswa Sarmana Haunabi Matung Inna Ngarang Assamgi Kogras Harda Sangakre Nauna Hangdokliba Center Asina Assamgi Athlete Singda Afaba Training Amadi Anoba Kudong Chabakaya Fanghalagani Haina Chief Minister Himanta Biswa Sarmana Haiki Makha Tarakpada Center Asina Guwahati Amadi Jarhatki Mathangda Kogras Harda Anisuba Kwaidagi Chauba Center ni Haina Fongdoke Rehab Center Asina Kogras Harda Ladiba Athlete Singbu Mateng Pangduna Makhoigi Hakchang Fit Oina Thamba Ngamhallagani Loinana Asok Apan Nangbada Laying Chothaba Madi Anabagi Chang Hantahanba Ngamlagani Haiki Center C Olympiad Avinav Bindraga Tanaraba Matungda Sabani Haina Mahakna Makha Taki Sangabagi Thoramaduda Olympic gold medalist
Avinav Pendra Assam gi Minister Nandita Garlocha Urkhau Gaurav Brahma VGR Chief Pramod Boro amadi atai myoi kyana saruk yakhi Hojek aying asagi pau amuk lomnase ICAR Lamphelpat Agro Meteorological Field Unit AMFU dagi pirakpa aying asagi report amagi matung inna ngasi Manipur da khwaidagi sabagi chang asi Celsius degree 18 district manga oike khwaidagi ingbagi changna Celsius degree 16.0 oike nungsit yauba ising manilgi changna ayukta chada marfutaret amadi nungtildana chada humfumanga oike ngasi chukiba nongjugi changna millimeter sino dasmik sinoni hojek aroibada marui pau amona lomina se Manipur di Anoba Chief Secretary Puneet Kumar Joel na oiragani Lunana Hanagi Chief Secretary Oiramba Prashant Kumar Singh na National Commission for Scheduled Tribes ki Secretary oina chapkarani Lamdam asigi lomi singda handak lorok asigidamak hagi awatpa mayok nadanaba Manipur di Tampaki District mangada laigiba mafam nifu mangada Urea Har Singh panghannabagidamak tabak ngasidagi hauri haina lawu singu lotion gi Director Peter Salam na haikri Asigi Taranipan gi aying nong yaidagi Hodana Manipur gi naga taba mafam singi chungi saruk singda Madam Katina road blockage amasung general strike ki Kongjang Changsilagan haina Foothills Naga Coordination Committee na kangalakri Amade Manipur gi oina punna miyoi tara manga nauna COVID test tawkibada positive case amata kinakidre hojik faubada miyoi chahunga taret naba paduna discharge tawkaba matung active case ki masing tara mapanda hantarakre Hojik Fabio na di ISCOM News na pizza Manipuri pau matanga solution jere meng ta video punamak po muka na krum jere